border town Moreda mathau tauriba state force sing mafam adu thadoklaga chatkinaba Tengnopal district village volunteer na lokhalagliba athingba mayam ase February 9 faubagi manungda Handoktrabadi mathangi numit February 8 dagi Imphal Moreh Lambida counter blockade chathanaba sem Sare haina Moreh dagi lanje naraktuna tongan ba relief center singda leiriba internal displaced person singna mari leinaba singda warning tawkhre hiramasi gi matangda ngasi Wangjing Kodompo Peace Sports Complex da pangthokpa paugi mifam amada IDP Singgi mahut siladuna Moreh ward number 7 dagi thangjam ibungona fongdokhibada Moreh asi tongan ba furup singna khundariba mafam amani haujing thokliba lal asina maram oiraga micham miyamgi punsi amadi lanthum ngak senaba Moreh da state forcing thamlibani State Forcing asinasu makoigi mathau ningthina pangthokli adubu Moreh da mathau tawriba State Forcing mafam adu thadoklaga chatkinaba haiduna chana thaknaba potlam singda athingba kaya thamlakpata natana dukan fauba thong hangba yaroi haina athingba thamlakliba se internal displaced person singna yaningde mahangna makhatana hai Tengnopal district village volunteer singna lokhalaklikba athingba sing amadi thawong ase miyoiba khunaida chatkadaba lichat natte Lining Kenaba tongan ba furup kaya bungak seliba state force bu chatkinaba chana thaknaba amadi isingda athingba thambasi lakleba February 9 faubada lepkadabani karigumba numit asi faubada leptaba tarabadi mathangi numit February 8 dagi Moreh dagi lanjen aduna leiriba internal displaced person kayana Manipurda leiriba tongan ba CSO kayaga pullaga makhal makha kayagi counter blockade amadi tongan ba khongjang sing changsinnaba sem saba loire haiki state forcing gi mathukta अखोई टेक्नोपल डिस्ट्रिक्ट विलेज volunteer सिंगना लौरकलिबा आइबदि मोरे सि थादोग चटकिननबगी खोंथां ओइना लोखललिबा चाना थंगनबा फंगनदबा इसिंग माइसिंग खुदिंगमक अथिंगम थमकपा मोरे दा दुकान हांगबा खुदिंगमक लैगे हाबदा फंगनदबा अमदि खुदिंगमक अथिंगम लाइबा सिंसिगि मायुक्ता अखोइना इंटरनल डिस्प्लेस्ड पर्सन अमा ओइना अखोइना मसिदि यानिंगदबा फोंदोइ मरमदि Makoi Tengnopal district village volunteer sing chathari ba khongjang asi miyoi bagi chani bigi wang mada miyoi bagi minungsi gi wang mada miyoi bana chana ga daba bi chat amagi wang mada ni habasi koina haijaningi mafamadu da lairiba jati khurimakna su khundaraga lairiba mafamadu da punamapu ngak seliba state forcing bo makoina Moreh dagi chatkhina ba honabagi khongthang amoina lokholiba chana thangnabi tingbagi khongthang asi koi tasengna yajaning de अखोइनसु मायाम पुना खनमिनरगा मसिगी मायोक्ता चांगजन बयाबा थांजन बयाबा खोंथां चंगसिनगनि हाइबछि अखोइ चलिबा हजि तांग फेवाइगे तांग निपान भौकी मनुंगदा हंदोकपिदबा तारगदि तांग मापनदगिदि अखोइना Moreh लाइन सिदा अखोइना काउंटर ब्लॉकेट नसिंगबा चंगजन बयाबा खोंथां कायम मखोइ चंगजनबा सिएम सादुन लेजरे हाइबसिन का थमजरि